Kuki Furup ki miyoy kaya NSN IM na hawkiba lising amaga chamapan ka marifu tarada pagdak na hatkiba Kuki Black Day gi thoram ngasi Kuki Furup na taba mafam kaya da pangthok na kray mapung oiba thoram Churachandpur district ki tuibong da leiba Kuki NP Churachandpur district ki complex da pangthokhi Irabo ningsing thoram ga mari leinana ngasi Eastern Popular Club Khurai Thoiding Jam Laikai na sinduna ngasi Laikai ahum gi mathakta sizuna duna laklaba Lairo Pokri sengdokpagi thabak paikhakhrai club asina sinduna pangthokiba sengdokpagi thoram aduda club ki member kaya su sarukya khi United Pangal Council kauba loop ama semli haiba paw amada All Manipur Muslim Development Committee su naung na semliba organization asigi constituent organization oina yawi haina fonglakpa asi yamna laibak thibani amasung asigumba thawong asibu awang mathakta condemn tawi haina All Manipur Muslim Development Committee ki president MD Said Ahmad Pushamna fongdorakli Sena Youth Trust Coaching na senduna COVID-19 ki maramda miyam na kari section thorang lokhatkani amadi laingak na kari chana kanglon sing piri haibagi matangda miyam da wakhal tahanbagi thoram ama ngasi Kakching YD Ward number 3 Community Hall da pangthokrai People's Right Protection Committee PRPC ki secretary ni haizaba MD Wahidur Rahman Kauba miyoi amana MD Khalil Elais Jalil Lilong Urup Muslim dagi miyoi asigi mathakta I pau singda sirakliba Maral Singh yumpham yaudaba amadi mathong ok taba thawong ni haina MD Khalil masana fongdorakli The Khagendrajit Research Committee Wangkhai Kaithela Sangbi na sinduna Freedom Fighter Laikhuram Khagendrajit ki chamaga kuntra taruk shiba mapok kumon Kaithela Sangbida leiba Laikhuram Niranjoy gi yumda ngasi government na piba COVID-19 pandemic ki SOP ngak na pangthokrai